militantsingna drone sizinaduna aerial bombing tawkiba amadi ambulance sizinaduna landakiba sing adu sathiriba warni miyoibagi wakhal chendaba thawongni haina kokomigi media coordinator yungkhaibam surjit kumar khumana thadorokpa cherol amada fongdorakli cherol asida makha tarduna hawkiba numita kuki militantsingna nongmai vom amadi emergency service ki ambulances naduna kautrukki micham Maitai Micham da landaratuna nupi ama hatkiba amadi macha nupi yauna miyoi mapan hena asok apa nanghan kibabu yaning da bawafam thamlakli haiba ambulance adu leimakong army camp lomdagini haiba khangbangamle hairi koki khulai paiba singna humanitarian service vehicle bu lana sizinaduna menungsigi wangmada landabada sizna khibadu kokomina pen da bafungdorakli koki NP singna national media amadi press da lana paw sandoktuna miyam da utchaiba sing manipur police ki maikai dagi sengdoktuna tamthiba mawong drone attack kuki militant singna torokibani haiba wafam fongdorokpadagi national media singna nauna amuk achumba pausing fongdona ki haina cherol asinam palli loinena ngarangi thodok aduda kuki NP singi maikaidagi lana national media amadi press ta lana paw sandokba ahan banate maramaduna mari leinaba singna athubada action lokhatuna viral oyakraba ambulance registration number gi mathakta paikhatpa yaba logi oiba thabak paikhatpiyo amadi leikhidabad amadi asok apan nangkraba mama machagi matik chaba laman khumnaba thawrang sinbiyu haina cherol asina apil tawrakli